ꯑꯣꯏꯔꯦ ꯑꯗꯨ ꯀꯩꯀꯩꯅꯣ ꯃꯊꯪ ꯍꯥꯏꯔꯛꯑꯣ ꯈꯪꯗ꯭ꯔꯦ ꯀꯩꯀꯩ ꯑꯍꯥꯟꯕꯅ ꯔꯣꯁꯇꯦꯗ ꯔꯣꯁ ꯑꯃꯈꯛ ꯌꯥꯗꯦꯀꯣ ꯔꯣꯁ ꯑꯃꯈꯛ ꯂꯩꯌꯥꯝ ꯃꯄꯨꯝ ꯆꯥꯎꯕ ꯄꯤꯔꯛꯇꯦꯕ ꯄꯤꯗꯣꯏꯅꯦ ꯔꯣꯁ ꯂꯤꯂꯤ ꯐ꯭ꯂꯥꯋꯔ ꯁꯟꯐ꯭ꯂꯥꯋꯔ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯖꯁꯃꯤꯟꯗꯣ ꯃꯊꯪꯗꯗꯤ ꯆꯥꯎꯅ ꯄꯤꯔꯛꯀꯗꯧꯕ ꯈꯪꯉꯦꯕ ꯃꯊꯪꯗꯅ ꯆꯣꯀ꯭ꯂꯦꯠ ꯗꯦꯁꯦ ꯕꯣꯛꯁ ꯑꯅꯤ ꯐ꯭ꯂꯦꯚꯔ ꯑꯅꯤ ꯑꯩꯒꯤ ꯐ꯭ꯂꯦꯚꯔꯗꯨ ꯈꯪꯉꯦ ꯍꯣꯏ ꯃꯊꯪꯗꯅ ꯇꯦꯗꯤ ꯕꯤꯌꯔ ꯗꯦꯁꯦ ꯁꯨꯛ ꯆꯥꯎꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯆꯥꯎꯕ ꯌꯥꯝ ꯋꯥꯡꯕ ꯂꯩꯕꯤꯗꯣꯏꯕ ꯂꯩꯕꯤꯔꯦ ꯂꯣꯏꯔꯦ ꯃꯊꯪꯗꯅ ꯀꯤꯁ ꯗꯦꯗꯤ ꯑꯩ ꯁ꯭ꯀꯤꯞ ꯇꯧꯈ꯭ꯔꯁꯦ ꯁ꯭ꯀꯤꯞ ꯇꯧꯈ꯭ꯔꯁꯦ ꯑꯩ ꯌꯥꯔꯣꯏ ꯀꯤꯁ ꯗꯦ ꯑꯩ ꯌꯥꯔꯣꯏꯕ ꯑꯗꯨ ꯑꯩ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂ ꯅꯪꯉꯣꯟꯗ ꯑꯍꯥꯟꯕ ꯅꯪ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯒ ꯑꯩ ꯐ꯭ꯂꯦꯡ ꯀꯤꯁ ꯇꯧꯒꯦ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯅ ꯍꯣꯏ ꯃꯊꯪꯗꯅ ꯍꯛꯇꯦꯁꯨ ꯌꯥꯔꯣꯏ ꯑꯩ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯔꯣꯏ ꯑꯗꯨ ꯅꯨꯃꯤꯠꯇꯤ ꯏꯃꯥꯅ ꯌꯥꯔꯣꯏ ꯑꯗꯨꯁꯨ ꯑꯩ ꯄ꯭ꯔꯣꯃꯤꯁ ꯑꯩ ꯚꯦꯂꯦꯟꯇꯥꯏꯟꯁꯇ ꯑꯩ ꯏꯃꯥꯗ ꯆꯤꯟꯊꯤꯔꯒ ꯑꯦꯛꯁꯇ꯭ꯔꯥ ꯀ꯭ꯂꯥꯁ ꯂꯩꯌꯦ ꯍꯥꯏꯔꯒ ꯑꯩ ꯅꯪ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯑꯩ ꯆꯤꯟꯊꯤꯔ ꯊꯣꯛꯂꯛꯑꯒ ꯅꯪꯒ ꯑꯗꯨ ꯅꯨꯃꯤꯠꯇꯤ ꯅꯪꯒ ꯑꯗꯨꯝ ꯄꯨꯜꯂꯅꯤ ꯅꯪꯒ ꯑꯗꯨꯝ ꯃꯇꯝ ꯑꯗꯨꯝ ꯅꯪ ꯑꯗꯨ ꯅꯨꯃꯤꯠꯇꯤ ꯅꯪꯒ ꯑꯗꯨꯝ ꯃꯇꯝ ꯑꯗꯨꯝ ꯂꯦꯜꯂꯅꯤ ꯀꯣꯏꯕ ꯆꯠꯁꯦ ꯀꯥꯏꯗ ꯍꯣꯇꯦꯜꯗ ꯅꯪꯅ ꯍꯣꯇꯦꯜ ꯍꯧꯖꯤꯛ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯋꯥꯔꯤ ꯁꯥ ꯂꯩꯔꯒ ꯍꯣꯏ ꯈꯨꯝꯃꯩꯁꯤꯗꯤ ꯍꯣꯇꯦꯜ ꯁꯛ ꯂꯤꯛꯄ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗꯒ ꯅꯣꯡꯃꯗ ꯂꯨꯄꯥ ꯑꯃ ꯁꯤꯀꯤꯝ ꯇꯤꯡꯗꯅ ꯂꯥꯛꯄ ꯂꯩꯁꯨ ꯂꯩꯕꯤꯗꯕ ꯅꯨꯄꯥꯁꯦ ꯁꯛ ꯂꯤꯛꯄ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯇꯪꯒ ꯍꯣꯏ ꯈꯨꯝꯔꯒ ꯍꯣꯇꯦꯜꯗꯒ ꯑꯦꯝ ꯇꯧꯔꯤꯌꯦ ꯍꯣꯇꯦꯜ ꯆꯠꯁꯦꯕ ꯍꯣꯇꯦꯜ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯃꯀꯣꯛꯁꯤꯗ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯌꯥꯔꯦ ꯚꯦꯂꯦꯟꯇꯥꯏꯟꯁ ꯀꯩꯝꯇ ꯇꯣꯛꯑꯣ ꯍꯣꯇꯦꯜ ꯆꯠꯂꯨꯁꯤ ꯇꯧꯔꯣꯏ ꯂꯥꯛꯁꯨ ꯎꯟꯅꯔꯣꯏ ꯀꯔꯤ ꯍꯣꯇꯦꯜ ꯍꯣꯇꯦꯜ ꯆꯠꯂꯨꯁꯤ ꯅꯪ ꯂꯩꯍꯧꯔꯣ ꯐꯠꯇꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯨꯄꯥꯁꯦ ꯍꯣꯇꯦꯜꯗ ꯆꯠꯂꯨꯁꯤꯀꯣ ꯍꯣꯇꯦꯜꯗ